Akaswani Imphal Nayani Devi ni pau pajari ahanbada maru oiba pau Manipur dangarang miyoi chamri ni phumari COVID-19 dagi naba phaduna discharge tawki naba pharapagi chang chada marphum 2.3 yaure malemgi yoga numit palan ngasi pak sana pangthokli amasung Central Drug Lab na ayaba piraba COVID ki apunba vaccine ki chada humphudra manga kendra na ngasi dagi hongna raja amadi union territory singda lemni yanthokpa hauragani Raja Kharada lockdown ge athing basing kom thokna rabasu COVID-19 lachet ki akiba leiriba maramna miyamna section ba wat pagi thong sing tokpina ba haijari yariba makhai yumdagi chathoktana leibiyu tangai phadana chathoklabi di face mask sopiyu phutaruki social distancing thambiyu maimit amadi khut chatoina hamdoktuna tarutana na thambiyu suksoi soidana vaccine kapthokpiyu COVID ka mari lainaba pawgis singidama National Helpline number 011-2397-8046 nataga 1075 ta phone tawbiba yagani Rajya ki helpline number na 0385-2411-668 amasung 1800-3453-818 ni COVID-19 dagi ngak thokna ba tangai phadaba chan akanglon chingang na chatpina ba United Committee Manipur UCNB President Sunil Karam na appeal tawraduna hai Miyambu Sunil Karam President UCM na kurumjari nungsijaraba ireicha sing tamthiraba COVID-19 gi laichattagi kanjanab gi damak ekoi amuk khanna section bagi phire lawminarsi COVID ki vaccine soidana kapthokpiu face mask soidana opiu mi amagi marakta phitaruk lapna lebiu hand sanitizer sijinabiyu hand wash natraga sapon sijinaduna khutsa sengna hambiyu laichat asidagi ngakthoknaba matam gi lengang na piba tangai phadaba chana kanglon sing ekoi khudimana ngakna chatminasi section ba haibasina laichat asi changhandanabagi khwaidagi pharaba pambaini miyambu amukka na khorumjari Haujik mapung oiba pau Manipur dangarang miyoi chamri ni phumari COVID-19 dagi naba phaduna discharge tawki masiga loinana hujik phawada laichat asidagi naba phakhiba apunba masing lising yankhai humdoi chamri manga sure naba pharapagi changchada marphum 2.3 yaure Amaromda hokiba pungkun marida COVID ke anopa ke samga kuntare thengnabaga loinana apunba positive case ki masing lising humphumari chupna humphumanga sure Rajya ki Haksal Vibhagna ngarang numidang wairam thokiba cherol amana hai punna sample lising mari chamri marphudrama thoi test thobada miyoi changwa kuntaret positive oiba thengna khibani positive oikiba miyoi sing adu Imphal West tagi chama humphumapan Imphal East tagi humphudrani pan Bishnupur dagi humphutaruk Thobal dagi humphuni thoi Kakjing dagi yankhai mathoi Churachandpur dagi nifumanga Kangpokpi dagi kun Ukhul dagi tara Tamenglong dagi mapan Jiribam dagi taret Chandel amasung Tengnopal dagi ahum Senapati dagi ani Kamjong amasung None dagi amamamni Hairiba matam asigi manungda COVID positive oiba miyoi nipan sikhibaga loinana sikhiba migi apunba masing lising amasupna nifutaret chure nauna sikhiba sing adu Imphal East amasung Thobal dagi ani Bishnupur Churachandpur Imphal West amasung Kakjing dagi amamamni Malemgi yoga numit palan ngasi pak sana pangthokli palan thoram asigi kumsi jai higi thimdi haksang phane hingbada yoga haibasini United Nations ki General Assembly na lisingani tara marigi December tara mathoida June kun mathoibu malemgi yoga numit haina palan tauna baware plukkhibani lisingani tara manga degi hodana numit asi malem sinba thungbada palan tawduna lakli Culture Mantraloina su yoga asi Bharat ki heritage ni haiba campaign ki makhada numit asigi palan thoram pangthokli masi leibak asigi sanskriti gi oiba mafam humphura mangada pangthokli amasung maduda mini nipu manga gi yoga demonstration tawbaga loinana pungkhai amagi oiba sanskriti gi thoram pangthokli Laibak sinba thungbada lairiba higher education institution singdasu yoga ga loinana yumda leibiyu haiba thimda ngasi malemgi yoga numit palan pangthokli tabiriba pawasi Akashbani Imphal dagini
Central Drug Lab ayaba piraba COVID ke apunba vaccine ki zada humphudra manga kendra na ngachidagi hungna raja madi union territory singda lemni yanthokpa hauragani machi chahi tarani pandagi ni phumari phawi manungda leiba beneficiary yauna chahi kanglo khuding maki beneficiary singi vaccine ni Thaurang asi leibak asida COVID-19 ki vaccine kapagi hena khumang yak sing hanabagi pandamda paikhatpani Central Drug Lab ayaba piraba drug singdagi hauji kendra na zada yankhai khaktamak leidiba asi zada humphudra mangada hengat halagani aduga madu raija madi union territory khudingmakta leidiba chahi kanglu punamaki beneficiary singda kapkani lemhauriba zada kunmanga aduna private hospital singna leiba yagani amasung madugi chapchaba mamalgi mathakta doza mamanggi oine yamlabada lupa chama yankhai phawgi service charge lawgani Masigi matang da Pradhan Mantri Narendra Modi na tha sigi tareta leibaki miyam da wangang bada lauthokibani Thausila si chanarabadi vaccine gi khars khudingma kendra na puthokadabana raija singamada union territory singna vaccine si leibagi sel tinglaroi masina chaliba senba chai hi asida vaccination program gi dama kendra na lupa koti lising kunthra manga kaithuliba si mathakta ahenba lupa koti lising tara manga romsu chading tawhingani Vaccine kapa yaraba beneficiary khuding mapu sarkar gi facility singda lemna vaccine kapa ngamhanna bagi dama vaccine lebada sarkar na chada manga gi GST su pigani Haksel Mantralay na hairi thangna na tarawm doini chanban numit oina ngarang lebak asida COVID ke anopa case lak amagi makhada thengnakhi COVID-19 na nabadi pharakpa migi machingna nongmada thengnaba positive oya anopa case ki machingdagi su heli Numit marifuma thoini gi matung dangarang lebak asida COVID ki anoba case lising humphugi makhada thengnakhi haukiba pung kunmari asida lebak asida thengnakhiba anoba COVID positive case ki masing lising yankhaini panchamri taramapani aduga hairi mamatam asigi manungda COVID ki anaba lising marfutare henna naba phaduna discharge tawki Imphal da ngasi phongba pause singi maru oba pau singi dama hauji Maibam Dwijamani leire Dwijamani Thagasari ne Manipur da COVID-19 gi hausi oriba phibam COVID na laikhidabada lupa lakh mari pibangam loi haiba sarkar gi wafam amadi Manipur da BJP gi president khannaba thaurang singbagi pauna Imphal ngasi phongba pause singi maroiba pawaina phongnari Haukiba pung kunmari da miyoi nipan sikhre samnga kuntare na positive oikhre tha tara mari da sikiba masingdagi segi me amasung zun da sikiba mising ne hele haiba paw sanali bakta ahan ba helain tawduna phongli Miyoi lising mari samri marudra mathoi test tawbada samnga kuntaret positive oiduna positive oibigi sang sada tara mathoi dasmik ahum yaure haiba paw sangai express english ta ahan ba helain tawri Miyoi samnga kuntaret positive oiraga nipana sekhi test tawba yamdabana positive oiba masing hantharabasu sangdi wangli haiba paw pawsi asimaki Manipuri edition da ahan ba helain tawri Nauna samnga kuntaret positive oikhi nipan lekhidre genome sequencing tawduna virus sing masak khangdopa mathau tai haiba paw pongna phamda ahan ba helain tawduna phongli Nauna miyoi nipan seduna kobina siba lisingama nipu taret yaukhre pung kunmari da miyoi samnga kuntaret positive oire haiba paw irei bakta ahan ba helain tawri Miyoi samnga kuntaret positive oire nipan lekhidre samri nipu mari discharge tawkhre active case lising mapan satruk tarahumdoi leri haiba paw naharol gi thaudangda ahan ba helain tawri Naunami samnga kuntaret positive oikhi samri nipu mari discharge tawki haiba paw Manipur mail da ahan ba helain tawduna phongli RIMS authority singna contract staff pumnumapu mama pokta bidowna loinare haiba paw huyelan pawda anisobe helain tawri COVID na laikhidabada lupa lakh mari pibangam loi haiba center na Supreme Court ta khangan khibagi paw morning bell da ahan ba helain tawduna phongli COVID na sikibasing da certificate pidaba doctor sing action lawnaba Supreme Court na khangan khiba wafam People's Chronicle da ahan ba helain tawduna phongli BJP National Leader Sambit Patrana Manipur gi CM Minister MLA sing unaduna President Khannaba wa khanakhre haiba paw Isal Express ta ahan ba helain tawduna phongli Sambit Patrana Minister MLA sing tongan unakhre core committee ga su khanakhre haiba paw huyelan paw da ahan ba helain tawri Congress Party daita leiba opposition ama oina ba tamsin gadabani haiba BJP na phungdoki ba wafam Imphal Free Press ta ahan ba helain tawduna phongli Imphal ngasi phongba pause singyate pausingdi khurai esigi oina vaccine kapa lakpasingda lemna seng kg manga pigani lauthokre sanalibak hairokta COVID na laikhidabada leingakta polum oidre task force da poloiduna laikatpa phangale ireibak thaw mamal hengatpagi protest leptri pongnafam
Nayani. Thagachari Dwijamani. Loisilakpata COVID-19 dagi ngak thongnaba face mask supa putaruk lamna na leba khutsama di mai mitaru tanana thamba haiba achamba thawong ahum asingang na chatpinaba amuk hana ningsingjari aroibada maruiba pau amuk hana Manipur da ngarang miyoi jamri ni phumari COVID-19 dagi naba phaduna discharge tawkhi naba pharapagi changchada marphu humdoi dasmik ahum taruk yaure Malengi yoga numit palan nga sipak sanapang thokli amasung Central Drug Lab na ayaba piraba COVID ke apunba vaccine gi chada humpura manga kendra na nga sidagi ahuna raja mati union territory singda lem na yan thokpa hauragani Paulo Jere